ꯍꯧꯔꯣ ꯍꯧꯖꯤꯛ ꯑꯌꯨꯛꯀꯤ ꯄꯨꯡ 8 ꯇꯥꯔꯦ ꯏꯝꯐꯥꯜ ꯃꯆꯥꯗ ꯌꯥꯀꯥꯏꯕꯤꯔꯣ ꯆꯤꯡꯒꯣꯡ ꯆꯤꯡꯌꯥꯗ ꯊꯥ 5ꯒꯤ ꯅꯆꯥꯅꯨꯄꯤ ꯂꯩꯈꯤꯗ꯭ꯔꯦ ꯆꯍꯤ 5ꯒꯤ ꯅꯆꯥꯅꯨꯄꯥ ꯂꯩꯈꯤꯗ꯭ꯔꯦ ꯀꯨꯀꯤꯅ ꯕꯣꯝ ꯊꯥꯗꯔꯛꯑꯦ ꯑꯍꯤꯡ ꯇꯨꯝꯃꯤꯉꯩ ꯃꯇꯝꯗ ꯃꯔꯝ ꯑꯗꯨꯅ ꯆꯦꯡꯌꯦꯟꯗ ꯌꯥꯝꯅ ꯆꯣꯞꯄ ꯏꯃꯥꯁꯤꯡ ꯏꯕꯨꯡ ꯏꯄꯥ ꯇꯥꯗ ꯄꯥꯗ ꯄꯨꯝꯅꯃꯛ ꯊꯣꯛꯄꯤꯔꯛꯑꯣ ꯑꯗꯨꯗꯒꯤ ꯀꯣꯏꯂꯥꯁ ꯊꯥꯕ ꯃꯇꯝꯗ ꯌꯥꯝꯅ ꯆꯣꯞꯄ ꯑꯗꯒꯤ ꯖꯤꯡꯒꯥꯏ ꯄꯤꯔꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯆꯣꯞꯄ ꯃꯁꯥꯒꯤ ꯄꯣꯀꯦꯠꯇꯒꯤ ꯄꯤꯔꯛꯄꯁꯨ ꯅꯠꯇꯕ ꯃꯤꯌꯥꯝꯒꯤ ꯐꯟꯗꯒꯤ ꯄꯤꯔꯛꯄ ꯑꯗꯨꯕꯨ ꯃꯁꯥꯒꯤ ꯄꯣꯀꯦꯠꯇꯒꯤ ꯄꯤꯔꯛꯄꯅꯤ ꯍꯥꯏꯅ ꯊꯃꯣꯏꯗ ꯈꯜꯂꯒ ꯆꯦꯡ ꯌꯦꯟꯕꯗ ꯆꯣꯞꯄ ꯑꯗꯩ ꯆꯦꯡ ꯂꯧꯕꯗ ꯆꯣꯞꯄ ꯑꯗꯩ ꯀꯣꯏꯂꯥꯁ ꯊꯥꯔꯛꯄꯗ ꯆꯣꯞꯄꯒ ꯂꯩꯔꯒ ꯑꯩꯈꯣꯏꯕꯨ ꯐꯩ ꯐꯠꯇꯦ ꯃꯥꯗꯤ ꯐꯩ ꯐꯠꯇꯦ ꯀꯨꯀꯤ ꯅꯨꯡꯁꯤꯅꯁꯤ ꯃꯩꯇꯩ ꯅꯨꯡꯁꯤꯅꯁꯤ ꯍꯥꯏꯅ ꯌꯥꯝꯅ ꯂꯥꯎꯕꯤꯔꯛꯄ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯃꯗꯤ ꯂꯣꯏꯅꯅ ꯀꯨꯀꯤ ꯅꯨꯡꯁꯤ ꯃꯩꯇꯩ ꯅꯨꯡꯁꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯆꯨꯞꯅꯒꯗꯕꯅꯤ ꯍꯥꯏꯅ ꯃꯃꯥꯡ ꯊꯪꯅ ꯆꯠꯂꯤꯕ ꯁꯦꯠꯁꯨ ꯄꯨꯝꯅꯃꯛ ꯊꯣꯛꯄꯤꯔꯛꯑꯣ ꯅꯆꯥꯅꯁꯨ ꯁꯤꯔꯦ ꯅꯆꯥ ꯁꯤꯔꯕꯅꯤꯅ ꯆꯦꯡ ꯀꯦꯖꯤ 5 ꯐꯪꯕꯗꯣ ꯀꯦꯖꯤ 10 ꯑꯣꯏꯅ ꯄꯤꯍꯜꯂꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯔꯛꯄꯁꯨ ꯌꯥꯏ ꯑꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯈꯥꯎ ꯑꯃꯃꯝ ꯄꯥꯏꯔꯒ ꯆꯦꯡ ꯂꯧꯕ ꯊꯣꯛꯄꯤꯔꯛꯑꯣ ꯉꯁꯤ ꯃꯅꯤꯄꯨꯔ ꯂꯝꯗꯝ ꯑꯁꯤ ꯂꯣꯏꯔꯦ ꯃꯥꯡ ꯇꯥꯛꯑꯒ ꯂꯣꯏꯔꯦ ꯃꯆꯨꯝ ꯆꯥꯔꯒ ꯊꯤꯀꯥ ꯃꯆꯥ ꯇꯧꯕ ꯀꯥꯡꯕꯨꯁꯨ ꯊꯣꯛꯄꯤꯔꯛꯑꯣ ꯈꯣꯡꯒꯥꯎ ꯆꯤꯡꯈꯥꯂꯤ ꯆꯤꯡꯈꯠꯇꯦ ꯍꯥꯏꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯐꯣꯡꯗꯣꯛꯏꯕ ꯀꯥꯡꯕꯨꯁꯨ ꯊꯣꯛꯄꯤꯔꯛꯑꯣ ꯑꯗꯩ ꯆꯦꯡ ꯂꯧꯔꯤꯕ ꯀꯥꯡꯕꯨꯁꯨ ꯊꯣꯛꯄꯤꯔꯛꯑꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯊꯣꯛꯄꯤꯔꯛꯑꯣ ꯑꯩꯈꯣꯏꯗꯤ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯆꯦꯟꯕ ꯃꯇꯝꯗ ꯇꯁꯦꯡꯅ ꯋꯥꯔꯦ ꯋꯥꯕ ꯑꯩꯈꯣꯏꯗꯤ ꯋꯥꯔꯁꯨ ꯋꯥꯅ ꯑꯗꯨꯝ ꯊꯣꯛꯆꯔꯛꯀꯅꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯊꯣꯛꯄꯤꯔꯛꯑꯣ ꯆꯍꯤ 6 ꯄ꯭ꯔꯖꯥꯕꯨ ꯍꯥꯠꯂꯕ ꯃꯤꯍꯨꯠꯁꯤꯡꯕꯨ ꯏꯃꯥ ꯀꯩꯊꯦꯜꯗ ꯃꯌꯥꯝ ꯃꯀꯦ ꯂꯥꯝꯅ ꯑꯣꯛꯂꯤꯕ ꯏꯃꯥ ꯃꯌꯥꯝꯁꯨ ꯊꯣꯛꯄꯤꯔꯛꯑꯣ ꯉꯁꯤ ꯃꯅꯤꯄꯨꯔꯗ ꯀꯟꯕꯤꯔꯣ ꯃꯅꯤꯄꯨꯔꯁꯦ ꯀꯥꯡ ꯈꯣꯡ ꯆꯥꯏꯕ ꯂꯩꯕꯥꯛ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯆꯦꯡꯌꯦꯟꯕꯤꯁꯨ ꯊꯣꯛꯄꯤꯔꯛꯑꯣ ꯑꯗꯒꯤ ꯀꯣꯏꯂꯥꯁ ꯊꯥꯕꯒꯤ ꯊꯤꯀꯥ ꯂꯧꯕ ꯃꯌꯥꯝꯁꯨ ꯊꯣꯛꯄꯤꯔꯛꯑꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯊꯣꯛꯄꯤꯔꯛꯑꯣ ꯃꯅꯤꯄꯨꯔꯁꯦ ꯑꯝꯇ ꯀꯟꯕꯤꯔꯣ ꯑꯩꯈꯣꯏꯗꯤ ꯇꯁꯦꯡꯅ ꯍꯤꯡꯕ ꯃꯇꯝꯗ ꯀꯤꯔꯦ ꯌꯨꯝꯗ ꯂꯩꯕ ꯐꯥꯎꯕ ꯀꯤꯔꯦ ꯅꯣꯡ ꯃꯔꯛꯁꯤꯗ ꯄꯨꯡ 8 ꯇꯥꯔꯦ ꯃꯌꯥꯝ ꯇꯨꯝꯕꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯔꯝꯒꯅꯤ ꯑꯗꯨꯕꯨ ꯇꯨꯝꯕ ꯗꯤꯁꯇꯔꯕ ꯇꯧꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯕꯨ ꯂꯥꯜꯂꯦ ꯍꯥꯏꯅꯁꯨ ꯑꯩ ꯁꯦꯡꯗꯣꯛꯆꯔꯤ